ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯅꯤꯄꯨꯔꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯗꯤꯖꯣꯜꯕ ꯇꯧꯔꯒ ꯄꯤꯑꯥꯔ ꯁꯥꯡꯗꯣꯔꯛꯄ ꯌꯥꯕꯒꯤ ꯊꯥꯖꯕ ꯂꯩꯔꯦ꯫ ꯈꯨꯔꯨꯝꯖꯔꯤ ISTV ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯟꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯔꯥꯡ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ, ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯗꯤ DGP ꯌꯥꯎꯅ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯑꯗꯨꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯂꯩꯍꯟꯕꯗ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯣꯏꯔꯛꯄ ꯌꯥꯕꯅ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯗꯤꯖꯣꯜꯕ ꯇꯧꯔꯒ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯁꯥꯡꯗꯣꯔꯛꯄ ꯌꯥꯕꯒꯤ ꯋꯥꯐꯝꯅ ꯍꯦꯟꯅ ꯅꯛꯅ ꯂꯩꯈꯤꯕꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯄꯥꯝꯕ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯂꯩꯍꯟꯕꯒꯤ ꯋꯥꯐꯝ ꯅꯥꯊꯩꯈ꯭ꯔꯕꯔꯥ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯔꯦ꯫ ISTV ꯅ꯭ꯌꯨꯁꯅ ꯐꯪꯕ ꯊꯥꯖꯕ ꯌꯥꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯦꯖꯦꯟꯁꯤ, CSO, ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔ ꯑꯃꯗꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯛꯍꯣꯜꯗꯔꯁꯤꯡꯒꯤ ꯑꯄꯥꯝꯕ ꯄꯨꯊꯣꯛꯇꯨꯅ ꯅꯩꯅꯈꯤ ꯍꯥꯏꯔꯤ꯫ ꯅꯩꯅꯈꯤꯕ ꯑꯗꯨꯗ ꯐꯦꯕ꯭ꯔꯨꯋꯥꯔꯤ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯂꯩꯍꯟꯗꯕ ꯇꯥꯔꯕꯗꯤ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯗꯤꯖꯣꯜꯕ ꯇꯧꯕ ꯃꯊꯧ ꯇꯥꯕꯒꯤ ꯋꯥꯐꯝ ꯌꯥꯎꯕꯗ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯅꯥꯀꯜ ꯑꯅꯤꯃꯛꯅ ꯌꯥꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯈꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯃꯀꯣꯛꯇꯒꯤ ꯑꯃꯨꯛ ꯍꯧꯕꯒꯤ ꯐꯤꯚꯝ ꯂꯥꯛꯄ ꯌꯥꯕ ꯑꯗꯨ ꯐꯥꯎꯕ ꯄꯨꯊꯣꯛꯇꯨꯅ ꯅꯩꯅꯈꯤ꯫ ꯀꯨꯞꯅ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯑꯊꯨꯕꯗ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯂꯩꯍꯟꯕꯗ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝ ꯑꯃꯗꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯍꯦꯟꯖꯤꯜꯂꯛꯄ ꯌꯥꯕꯅ ꯇꯉꯥꯏꯐꯗꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯁꯥꯡꯗꯣꯛꯄ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯔꯣꯝꯗ ꯅꯛꯅ ꯂꯩꯈꯤꯕꯅ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯗꯤꯖꯣꯜꯕ ꯇꯧꯕꯒꯤ ꯋꯥꯐꯝ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯏꯟꯗꯤꯌꯥꯗ ꯊꯣꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯆꯍꯤ 3ꯗꯒꯤ 8 ꯐꯥꯎꯕ ꯆꯪꯕ ꯊꯧꯗꯣꯛ ꯀꯌꯥ ꯌꯥꯎꯈꯤꯕ ꯃꯔꯝꯅ ꯃꯅꯤꯄꯨꯔꯗꯁꯨ ꯃꯄꯨꯡ ꯐꯥꯅ ꯏꯔꯥꯡ ꯑꯁꯤ ꯅꯦꯝꯊꯈꯤꯅꯕ ꯍꯣꯠꯅꯕꯗ ꯇꯉꯥꯏꯐꯗꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯁꯥꯡꯗꯣꯛꯄꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯣꯏꯔꯛꯈꯤꯕꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯌꯥꯕ ꯄꯥꯎ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯤ꯫ ꯑꯩꯈꯣꯏꯅ ꯉꯁꯤ ꯇꯝꯂꯤꯕ ꯃꯍꯩ ꯅꯤꯡꯇꯝꯅ ꯍꯤꯡꯅꯕꯒꯤꯔ ꯅꯠꯇ꯭ꯔꯒ ꯃꯤꯈꯥ ꯄꯣꯟꯅ ꯍꯤꯡꯅꯕꯒꯤꯔ ꯍꯥꯏꯕ ꯈꯟꯊꯕ ꯇꯉꯥꯏ ꯐꯗ꯭ꯔꯦ ꯍꯥꯏꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯦꯂꯥꯏꯟꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯗꯦꯁꯥꯝꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯌꯦꯡꯕꯝ ꯁꯣꯃꯣꯔꯖꯤꯠ ꯃꯩꯇꯩꯅ JNM ꯗꯥꯟꯁ ꯑꯦꯀꯥꯗꯦꯃꯤꯒꯤ ꯑꯣꯗꯤꯇꯣꯔꯤꯌꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯂꯨꯞ ꯑꯁꯤꯒꯤ 24ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯜꯇꯤꯚꯦꯇꯤꯡ ꯆꯦꯟꯖ ꯐ꯭ꯔꯣꯝ ꯑꯦꯖꯨꯀꯦꯁꯟ ꯇꯨ ꯑꯦꯛꯁꯟ ꯍꯥꯏꯕ ꯊꯤꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯔꯤꯇꯥꯌꯔꯗ IAS ꯗꯣꯛꯇꯔ R.K. ꯅꯤꯃꯥꯏ, ꯀꯨꯝꯕꯤ ꯁꯟꯊꯣꯡ ꯑꯞꯄꯔ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜꯒꯤ ꯍꯦꯗꯃꯥꯁꯇꯔ, ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗꯤ ꯈꯥꯡꯉꯦꯝꯕꯝ ꯏꯟꯗ꯭ꯔꯀꯨꯃꯥꯔ, ꯗꯦꯁꯥꯝꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯔꯝꯕ ꯋꯥꯡꯃꯌꯨꯝ ꯏꯁꯂꯥꯎꯗꯤꯟꯅꯆꯤꯡꯕ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯗꯦꯁꯥꯝꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯊꯧꯃꯤꯁꯤꯡꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯁꯣꯃꯣꯔꯖꯤꯠꯅ ꯃꯈꯥ ꯇꯥꯈꯤꯕꯗ ꯗꯦꯁꯥꯝꯅ ꯁꯥꯐꯣꯡꯂꯛꯄꯗꯒꯤ ꯃꯇꯤꯡ ꯂꯩꯕ ꯃꯍꯩ ꯇꯝꯅꯕꯒꯤ ꯀꯥꯡꯂꯣꯟ ꯑꯣꯏꯍꯟꯅꯕ ꯑꯀꯟꯕ ꯃꯑꯣꯡꯗ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯍꯩ ꯇꯝꯕꯁꯤ ꯊꯕꯛ ꯑꯃ ꯐꯪꯅꯕ ꯄꯥꯟꯗꯝꯗ ꯑꯣꯏꯅ ꯇꯝꯅꯕꯅ ꯈꯨꯟꯅꯥꯏꯒꯤ ꯈꯟꯕ ꯉꯝꯕ ꯃꯤꯑꯣꯏ ꯄꯨꯊꯣꯛꯄ ꯉꯝꯗꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯤ꯫ ꯑꯦꯖꯨꯀꯦꯁꯟ ꯍꯥꯏꯕꯁꯤ ꯈꯨꯟꯅꯥꯏ ꯑꯃꯕꯨ ꯅꯤꯡꯇꯝꯍꯟꯕꯁꯨ ꯉꯝꯕ, ꯃꯤꯈꯥ ꯄꯣꯜꯍꯟꯕꯁꯨ ꯌꯥꯕ ꯄꯣꯂꯤꯇꯤꯀꯦꯜ ꯇꯨꯜ ꯑꯃ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯂꯤ꯫ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯪꯂꯤꯕ ꯑꯦꯖꯨꯀꯦꯁꯟ ꯑꯁꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯍꯩꯅꯣ ꯍꯥꯏꯕ ꯍꯪꯒꯠꯅ ꯌꯦꯡꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯛꯂꯦ ꯍꯥꯏꯈꯤ꯫ ꯄꯤꯔꯤꯕ ꯑꯗꯨꯒ ꯐꯪꯉꯤꯕ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯀꯥꯡꯂꯣꯟꯁꯤꯅ ꯑꯩꯈꯣꯏꯁꯤ ꯑꯩꯈꯣꯏ ꯅꯤꯡꯇꯝꯅ ꯑꯃꯁꯨꯡ ꯃꯤ ꯑꯃ ꯑꯣꯏꯅ ꯍꯤꯡꯕꯒꯤ ꯃꯥꯒꯤ ꯔꯥꯏꯠꯇꯨ ꯐꯪꯅ ꯍꯤꯡꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯤꯈꯥ ꯄꯣꯜꯂꯒ ꯂꯩꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯒꯤ ꯑꯩꯈꯣꯏ ꯋꯥꯍꯪ ꯀꯌꯥ ꯂꯩꯇꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯂꯥꯛꯀꯗꯕ ꯆꯍꯤꯁꯤꯡꯗ ꯃꯤꯌꯥꯝ ꯍꯨꯞꯅ ꯏꯖꯨꯀꯦꯁꯟ ꯍꯥꯏꯕꯁꯤ ꯁꯨꯞꯅꯈꯛꯀꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯑꯌꯥꯝꯕ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤꯕ ꯊꯕꯛ ꯑꯃ ꯐꯪꯅꯅꯕ ꯆꯨꯝꯅꯒꯤ ꯑꯩ ꯃꯍꯩ ꯑꯗꯨ ꯐꯥꯎꯕ ꯇꯝꯃꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯁꯛ ꯇꯥꯛꯅꯕꯒꯤ ꯅꯠꯇꯕ ꯇꯁꯦꯡꯅ ꯑꯩꯅ ꯇꯝꯃꯤꯕ ꯃꯍꯩꯁꯤꯅ ꯑꯩꯒꯤ ꯂꯩꯕꯥꯛꯀꯤ, ꯑꯩꯒꯤ ꯈꯨꯟꯅꯥꯏꯒꯤ ꯀꯔꯤ ꯊꯧꯗꯥꯡ ꯂꯧꯒꯗꯣꯏꯅꯣ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡ ꯃꯌꯥꯝꯁꯤ ꯄꯨꯟꯅ ꯈꯪꯃꯤꯟꯅꯕ, ꯂꯣꯏꯅꯅ ꯃꯁꯤꯕꯨ ꯍꯦꯟꯅ ꯆꯦꯠꯁꯟꯅ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡ, ꯑꯣꯖꯥꯁꯤꯡ, ꯑꯗꯨꯒ ꯁꯦꯛꯁꯟ ꯈꯨꯗꯤꯡꯃꯛꯇ ꯃꯤꯌꯥꯝ ꯃꯁꯤꯕꯨ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯕꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯁꯨ ꯄꯥꯏꯈꯠꯅꯕ ꯁꯦꯝ ꯁꯥꯖꯔꯤ꯫ ꯑꯗꯨꯅ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗ ꯗꯦꯁꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯕꯥꯛꯀꯤ ꯃꯤꯌꯥꯝ ꯑꯗꯨꯒ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯐꯝꯗ ꯌꯥꯏꯐꯕ ꯄꯤꯖꯔꯤ꯫ ꯑꯅꯧꯕ ꯆꯍꯤꯁꯤꯅ ꯂꯥꯛꯄꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯍꯦꯟꯅ ꯐꯕ, ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯜꯂꯁꯤ꯫ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗꯒꯤ ꯆꯠꯅꯗꯨꯅ ꯂꯥꯛꯄ ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯐꯝꯕꯥꯜ ꯇꯣꯡꯕꯒꯤ ꯊꯧꯔꯝ ꯉꯁꯤ ꯎꯇ꯭ꯔꯥ ꯁꯪꯂꯦꯟ ꯁꯅꯥꯀꯣꯅꯨꯡꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯗ ꯑꯉꯣꯝ ꯅꯤꯡꯊꯧ ꯄꯣꯏꯔꯩꯇꯣꯟ ꯑꯃꯗꯤ ꯑꯇꯩ ꯐꯝꯅꯥꯏꯕꯁꯤꯡ ꯁꯔꯨꯛ ꯌꯥꯈꯤ꯫ ꯑꯉꯣꯝ ꯅꯤꯡꯊꯧꯅ ꯂꯨꯆꯤꯡꯗꯨꯅ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯃꯐꯝꯗ ꯂꯩꯕꯥꯛ ꯑꯁꯤ ꯌꯥꯏꯐꯅꯕ, ꯏꯪ ꯇꯞꯅ ꯄꯥꯟꯕ ꯑꯣꯏꯅꯕ ꯊꯧꯅꯤꯈꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃ ꯂꯧꯖꯔꯤ꯫
Sangai tutorial kwa kathel gi class 9 amasung 10 foundation course ki class lakliba January manga lisingani kunga tarukta ki hauzaragani matam sangna da ki experience leiraba ningthina khang hairaba oja kayana takpi tambiriba coaching center ni akupa marol gi dama sangai tutorial natraga sangai hostel kwa kathel ningthem kol da lapiduna tanabiu matam gi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudak ta phanba ngamlaba kapidon cup syrup 100% herbal product ni lok khubada natana nak mahi chelaba amadi khangnaw mareng chatlaga lok kangkhu khuraba kapidon cup syrup thakpiu kapidon cup syrup honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte chasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi jolip 100% natural syrup amadi capsule Jolip 100% natural syrup and capsule. Break matung da mayam butaram usari makhataba pau pizari. Kumbi Assembly constituency da lakadaba tarahumdoi shuba Manipur Legislative Assembly election da candidate ama oinena ba thaurang tauriba kumbi dagi Moirangthem Megachandrabu Assembly constituency gi polling station 29/13 B2 gi miyamna angam ba phau amadi sel kaya puthokna duna amatta oina saugatuna mateng pangbagi thoram ama kumbi Municipal Council gi ward number 1 kumbi Terakha kumbi Sangit Lampakta pangthokre 29/13 B2 gi polling committee na sinduna pangthokiba thoram aduda Moirangthem Megachandrabu saugatuna INC na nauna yauraklaba polling station 29/13 B2 gi voter singda M Megachandrana Congress ki lingyan yanduna taram okhi thoram duga mari lenena Moirangthem Megachandrana kumbi kendra dagi oigera Manipur gi lairiba kendra homfu asidagi mihut khanba matamda chakhwa thorangi wakhalon chenbada natana Manipur imagi iraipak iramdam asigi minungsi yauba punsida kathokpa ngamba maraipak maramdam asigi dama karigumba khara tauba ngamba candidate kaya ama mihut oina khanhodaba taragadi aina ngasi leiriba iraipak iramdam asi nongmadi soidana mitop miyan jab mayamna punsinduna tasinduna aikhoigi indigenous people oiriba aikhoigi ifurup jati sing asi mutkiba yabagi akibe leire haiki aikhoigi lamdam sigi Japat thawangi wakhal chenbada natra Manipur ima asigi aigi lamdam iraibak iramdam asigi minung siyawa mapun sida kathokpa ngamba kari makhardang maraibak ki damat tawba ngamba candidate kayama aikoi miyut oina khalawdaba taragadi ai ngasi leiriba Manipur iraibak iramdam ase nongmadi soidana mitop miyam cha mayamna yomchil laga tasil laga koi che aikoi jati oriba indigenous people sing ase mutkibagi akiba laira hebase ai ngasi miyam da amuk kahna ningsing jare iramdam lamdam masigi oiba tongan makhal gi ai lamdam sida pansin ba ya ba chatna ba ya ba ain kaya bill kaya ware kaya walaur kanda ai ijati sisu kanba ai boundary sungak ba tongan ba khoi mathak landari ba kaya se thengna ba haiba se ngasi gi assembly da ka gadri ba mir sing no ohindana ai khoi kana da sinasige hai wafam duni aina miyam da thamjari si aroi badamri ba amuk hana thamsari Manipur de Assembly dissolve taraga PR sangdorakpa yabagi thazaba leire Hauzik fawbagi oina ISTV na pizaba Manipur pamtang solution zare bilik tabi ba kwai pum khurub zare